Singda free taraga tampaka lady Maitay sing the what panay biki tawag sa taribasi internana atamna game plan amo ni sa taribara jadumani. Gari ama may nasak pa Meeoi malaki dre labay kung nangkong len number taraga matoy da thoki bani. Tangama tahum 2025 pung nipan makaita bada subcar amagi manungda Meeoi duga pull up gari duga may sak tuna na bani haidi. Like jaba Meeoi dugi maming Thoksom Roben sahi nipugo nipan iroi sem lawring bam laikai dagini haidi. Ngarang tambugi pandada KNA-B mga tadkre. Operation sa tapos da kulay kaya pagadkre amadi police station sing da su kulay pikilak paleptri. Myanmar da Russian army amadi Myanmar Junta army military exercise haukre haidi. Panbaya badi mikharni mamangda. Sina sohana mangzauna radar system kin kiblay rabani. Question leak ohen da na boza yaun Meeoi ni fare. Class 10 exam da na uhunduna idang thona bhona basing excel lawragani bosem. Junta na PDF amadi refugees in cookie zo sing matak makha da gitan khai bahaina. Kangleipak pun no kholag gi update pali. KNA-B gi Meeoi mga Junta gi Airstrike Sikhre. Ngarang ahing da Bisnupur district ya mapam sing da len yauna kan banong Sikhre. Mutum mantri singa khonga makha laikai hauzik kongba Naharup to Lammangnaraga Leire hai yumgi mi yauna ba share tawbiu